ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ Tronglaobida ngarang Central Force na kapthorakpa nongmai maruna panbadagi soktuna laikatnarakpa kumbit terakong makhal laikai Ward number 7 digi wahengwa Bobby sei kunthraga matui son of W led ebo sobut laikidre hari rims ki mok ta thamkhri hari miyoi amasu aruba phium da laikatnari heba paw ma leiri atopa paw ma dana April gi tang tareta Tronglaobida angang ani hatkibada sienabani haiba United-kuki National Army gi kedar ahum phabangam le hari akupa maroiba paw makhata na ngai minasi amaromdana kokomi gi khongchata security ga muknakhri tear gas kap tuna tan khaina bohonari CM amadi Home Minister pham thadu haina laukri andro parking haujug akan birang hauri loinana atopa update amadana ngaki mamangna thukibu order amada lengang athingba thamkiba internet service broadband gi oina athingba khara kom thokri Tronglaobi thaudok NIA da sinaragani sienaba miyoi sing hingna natragna sina phanaba operation chathari miyam pukning phaktabiu Chief Minister yamna lebuk thiba ama oina Tronglaobi da yum manungda tumduna leijariba mama masabu yumda bom kapsilakpadigi pigliba angang ani leikhidabaga loinana mama na sokhibagi thaudo asi khwaidigi thamoi sokngai oiba thaudo amani Manipur miyamgi thamoida phawriba nungaitabadu aikhoidi chapsana phawi thaudo asida senariba sing ngasimak hingna natragana sina phanaba mari lainaba sinda khanganduna operation chathaduna fagatnaba honari Manipur gi miyamna puning phathabi haina Manipur gi Chief Minister yumnam khemsana phongdokri wafam asi ngasi Chief Minister haibadi ngarang secretary ta pangthokiba pawgi mifam amada phongdokladuna makna makhata na hai laibak thiba thaudo asi Manipur santi hanjilakpa pamdaba tangdu leitaba khara khara hanjilakpa matam asida santi thugaiba pamba miyoi singna Shilak Patoni, Adoba Hausumakidi, Taudo Sikana, Tawuno have a sub saba, Masak Maming Kamangam Dribana, Simakni Habiting and Mali, Taudo Sika Mari Lane, Assam Rifles, State Force, and the CRPF Pulaga, Awang Bataki security meeting Pangtok to Asiguma Taudoasi, Matunda Muhana Toktanaba, Siena Sing a Simak Paga, the Benihana Kangan Bagaloina, helicopter yawn operations atari, Manipur Miam Napuning Patavio, Levactiva. Thaudok asida laikhidraba apikpa isa anigi maphamda lengang na tawpham thokpasing amata chithadana tawgani loinana akam pat ki relief camp digi laikhidrabi sahi nauribi isa nupi gi maphamda su lengang na sapsaba tawpham thokpasing mateng pangani haina phongdokhi Paumi sing hangbu wangi pakumda ngarangi Tronglaobi gi thaudokta aso apa nangkraba miyoi kunga taruk adugi maphamda su lengang na tawbu yaba pangba yaba sing mateng pangani haina phongdokhi Amaromda, Mipamaduga Mari Lena, Home Minister Gobidas Konthauzana Fungdokibada, Narangi Tronglaobi Taudosi, Yamna Tamoi Sopa Taudoni, Naranungalamdai Sarona Pung Amaga Minute Manga Tarakpa Duaida, Masakang the popular government Ama Lakpada Lakaning the Santi to Wining Bamui Krana Tragana, Group Amana, Bomb Capshin Duna, Tronglaobi, Yamna Sahi Nori Angang Ani Lakidava, Mamana Swan Kibigi Taudo, Lebuk Tivani. Ngarang nungalakpaga CM ga pau phaunaduna Loktak Brigade leiriba Brigadier amasum Bishnupur District ki SP amasum Bishnupur District leiriba Commando gi apunba khutpu amana mafam adura sangsinduna sienaba miyoi phakanaba operation sathanaba honaki adubo laibak thibadi operation gi sangsinbada miyamdu yamanbana sangbada khara thengki maraduda khoisaunaraba naha kiyama amadi ima ibel singa loinana Gelmonda ladiba CRPF came the sanction key amadi came ki posay kra ama ata tuan badan CRPF na numay kap thorak pada lewak thiba de gimyoy kun ga truk sokhi makoy du gi manungda manga bullet injury ni lewak thiba de myoy ani amana laikhitri praja miya puning phathabiu Hun festival asi pangthok tuna lakli Hun festival asi anoba mahi marong hun ba hobagi thoramni masina afaba mahi marong puthokna ba madi sak tang danabagi damakta pangthokmani thadau phuruki oina Hun festival asi Imphal da pangthok libagi maramdi Meetei ga aikhoga nungsi sanana leidi haiba takna bigi damaktani thadau phurup asi tampakta lehaning daba karana Hun festival asi thugaina bo khonai hain su magna makhata na phongdokhi MPCC की प्रेसिडेंट ओ इबो बिना Tronglaobi थाउदो कंडेम तौखरी मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट अमदी हानगी चीफ मिनिस्टर ओख्रम इबोबी की माइकैदगी कोकी टेररिस्ट नि सिंगनब सिंगना बॉम्ब पखायंदुना बिष्णुपुर डिस्ट्रिक्ट की Tronglaobi दा पिकलिबा अंगांग अनि सिगनखिबा अपोकपी ममाबुन अरुबा फिबम सोनखिबा थाउदोफु अकन ममोंग यनिंगदबा फुंगदोरखली थावोंग असि मियोयबिगी लिसनति स्टेट की लॉ एंड ऑर्डर पूरा फेल ओइरे हाइबिगी खुदम अमनी हाइना Ngarang Congress pawana pangtokipa pawgi mifama mada phongdokibani
Ningsing bayay April taruk amasum taret ki lona ba nongyay matung pung amarom tabada Bisnupur district ki Tronglaobi awang lekaida koki theories ni singnaba singna bom kapsilaktuna landaba gi thong sa tarakibani ete asida masagi chi mga ngai ba oinam tomthin maiti amadi waki masal nupi thamanga ngai bi oinam laisna sanu bom masina pan badi lekhiti tomthin ngan khudak mama ga phamungda tumduna leiringai lekhidabani masal nupi laisna amadi apokpi mama oinam ongbi binita devi anina hospital lekana na pukhalakpada laisna lekana bangamdana lekhidabani apokpi mama binita devi esi guwahati da leibe apollo hospital nurse oibani lekhidraba angang ani ki apokpa oina mangalngan bsf ki halbidar oina bihar posting tadun leibani loina bi sokpa amadi masa ani lekhidabagi pau phangmaga imphal tholak paukhre amaromda ngarangi pau ki mipam aduda oibo wina Tronglaobi ki thawdo asi khwaidi akan mamongna condemn tawi haibeduna state lengana santi hanjilakli haina lauraga thokliba thawdo asina Manipur gi law and order tasingna thagatlabra haibto asobu wanga moiri ngarang thokliba thawdo asina komjaing lisingani ki kungo homdoi gi me ahumdigi state asida tholakhiba kangluk ki irang hena lusilakli haibdo me action takli state ki wathok asida center na tasingna wathok asil lusina ba mi yengsang libra haina hangladuna Prime Minister Narendra Modi amasum Union Home Minister Amit Shah nina Manipur gi miyamna awaba mayuk naribasi tasingna lumna lawribra haiba hangningai oire swaiki Koki Militant singna bom kapsinduna angang ani hatkibagi thawong state lenga khaknatana center gi su asoba daitani megen Tronglaobi da Koki Militant singna bom kapsinduna angang ani hatkibadu state lenga khakinatana center gi asoba daitani haina thadau NP gi miyeng makhada ngarang Imphal Hotel da upholding our identity shaping our destiny haiba thimna thadau kangluk ki asoba kumayam oiriba Hun Cultural Festival 2026 hawdokpagi thoramda UNLF ki hanagi chairman ningthem sanayema allies megena phongdokri magna makhata na haikibada Tronglaobi ki lebak thiba thawdo do koki khulai paibisingna Hun Cultural Festival pangthokpa yadi haina thugaina bo honarakpa natragana Haojik2 thoklibi irang asi lusinabagi damak chathariba peace process asi thugaina bo honarakpa amadi CM gi jiribam khongsit janingdi haibigi oirambihe thadau frumna makhoi thadau oina leizaragi haina makhoi gi furup asi ngaksanaba on festival asi pangthokpada laiminariba furup singna sogatpham thu iswaiki nupi masa hatpada sienaba miyoi chusampur dagi nati Imphal East ki akampa tahangba relief camp dagi sahi nauribi nupi masa ama halga singjamai thongkhongda hondolama thagdokta sienabani haina police na pharaba miyoi chusampur dagi nati haidi Khumuzama Meetei Lekai Patadar Association ki Secretary NG Ulen Mangang amadi All Susampur Meetei Patadar Land Owner Association ki President Saidam Ibungu anina khuyek pidun thadorakpa chirolda police na pharaba laisram langamba hairiba miwesi Susampur leiba Meetei nati loinana mahal internally displaced person IDP amasunati miwesi more khuna 1 number 9 dagini housing the akampat ki Ideal Girls College ta hangba relief camp da leibani miwesi bu Chuchampur khundaba Meetei singa mari leina halakpa maram sati matungna tawbigano hairi siol asina makha taraduna saitre khakta ngai ripi nupi masa matam thin hatkiba thawanga silup anina akan momong kandem tawi miwebi gi sajat nataba hingsa gi tambigi thawanga sina mipung kudimapu khoirang khosaun hanba po hanba ga loina khunai da apun mar saithing piri hansu paus da makha tan phongdokli